अहमदा ngangkham Prameshwarna channel asibu yengbiriba khudingma iramdam sana leba kanglipa Manipur gi manungda leiba amasung Manipur gi mapanda leikraba mitai lol mitai mayek punung sijaba khudingma ikai kumnaba uchari channel asigi mami Manipur languages features saina koge ngasi nenagadaba asi mitai lon gi lon chatlon haibadi mitai lon gi grammar gi matangda kuntaret suba page ni haibdi 27 suba page ni ngasi nenagadaba asi hana mamangda nenakhiba adugumna hide uchariba khonkan minghut asigi matangdani English harga emphatic pronoun gi matangdani adudi ai hobi mathang mathang nenajarage Mitei lol lonchat lol Mitei lol grammar page number 27 khonkan minghut ani suba sarukni khonkan minghut sing asi thaubu sing oina masa matomta leiba sijinnaba yate ani English mayekte ijaba Mitei longi khonto duni makhage sina khonkan minghut sing asi masa matomta leiba sijinnaba yade English haiga emphatic pronouns can never stand alone as subjects magi khudam sing asi makhada mathang mathang hajarake khudamda mahaki mama amasung isama mafam aduda chatlami sijinnaroidaba wahai pareng wa pi habsi wa ne pane wahai pareng habini maramaduna haiba wahai pareng asida isamak haibase emphatic pronoun ni adubu masigi mong ase sijinaroi adi Mitei lolgi khonto du English amu ibsung pathajarake mahaki mama amasung isamak mafam aduda chatlami adi makhata bamo hajarake asumba wahai pareng mamangda pigi besing asina wahai pareng asina aranbani ada asumba wahai pareng di karamna haigedege haibuda mahaki mama amasung ai isama mafam aduda chatlami sumai tawdana makhada underline sing red na underline sing iba ase masina asumba oigani ahanbagi asidi isama hai hadi emphatic pronoun asina thobu oina subject oina sijinabagi mongni masidi sinaroi aduga ai isama haidi ai haibsi yarega ai isama haibsi asumna sijinagani masangda sigi English iba wahan tho ase mahajarake his mother and I myself when dia maki mama amasung ai isama na mafam adda salami English ko waida sumaina haigani khudam ani subada hadi emphatic pronoun gi ani suba khudam da aranba wahai pareng ji amtang hajarake isamakna lairik adu lawi sida haibasina isamakna haiba adi Mitei lon gi khonto du English ta ibada isamakna lairik adu lawi hayo adi English ta mato karam tawna wan to piga de haibada myself take the book hayo mase incorrect oiba sentence ni wahai pareng ni maramdi emphatic pronouns in a subject oina lei maramasina emphatic pronoun na subject oina lei ba se sina ba yade matang asida panjaning bo wafam amadi Mitei londa iba mai ase English ta su ithokchai masi kanaguma kharna idrasu yai haina khalambasu yai adubo hosike matamda di Facebook Instagram sina X amadi tongan ba social media kaya paano maramna Mitei longi wai ase English ki letter singna alphabet na iningba mongda pangida igibasina Mitei longi wai ase karambana asumba wahai oina oigadage haibase masi tangai phadana phungdoktaba yadaba ama oiba maramna haidi common oina mipum khudingmana Mitei longi wai ase English letter na iba matamda asigumba lonsal singase sinagadami hai ba asida yumpham oijaraga Mitei longi wai ase English tasu ijabani ani makhada mo
asumba wahai parengda khudamda kaino haibda ai isamakna lairik adu laui haba ahanbaga isamakna haiba sidana ai isamakna ne panba haiba wahai pareng asina asumba oigani ai isamakna lairik adu laui mafam asida emphatic pronouns asina subject oina sinadre anima asina thamleraga ai amasung isamakna haiba animak sinareraga wahai pareng asi semi masina asumba oigani mathangda abu ai isamakna lairik adu laui sina English mekte iba mite longi khontok aduni English ki wahanthokta I myself take the book ai isamakna lairik adu laui masina English ki wahanthokta ibani adudi hojik makha tarakpa oina mite lolgi mayek sizinaduna iriba mite lolgi wahai pareng singase English mekte iba targadi karamba mite mayke action singase hapkodagi habigi matangda amuhana haijarake Mitai maye yakchallo mitai maye spelling da han meda estari wan da sida lejare estari wan da ming hutsing haiba sidida sida yariba unapta lum tapije unapta lum tapadi mase ft ni falling toni o ga mane masi unapni rising ton do oitar gadi iu ga manani haibadi secondary symbol oina sizinari ba saitak oina sizinari ba maye singase mitai londa gibekta saitapta lum hap targadi falling ton oi aduga sida lum hap da targadi mase rising ton oigini amasung iuga managani maram aduna minghut haba matamda falling ton oi maramna sidaida ice ki mathangda o laibase minghut haba matamda mase falling ton oibunani mathangda esaric number 2 da esaric number 2 gi matangda amu hajarage esari number sida thobu sing haibe sidaida thobu sing haibida samda inap amasung ngolon sum tapi adu kariguma sidaida thau sidaida sam sidaida inap amasung nung tap targadi mapung maikta saitap ani tape mase aran bani maramaduna mapung mai amada saitap ani tap tanubgida makta nunggi mahuta ikhoina ngolon sum oina sizinagani maramdi mapung maye amada saitap ani haibadi inap amasung nung ase tapsinnaba sizinnade maramdi English ki mayek tam ijabani English letter de ijabani maramdi mapung mayek amada saitap ani inap amasung nung sizinnade mathangda esari number 3 gi matang sidaida amuna hajarake mahaki haiba esari number 3 da mahaki haibda inapte lum hape inapte lum hapisa mase falling ton oibunani masi ga manai adu sidida lum hapam ta targadi mase rising ton ga manai mase I ga manai sida iriba singase secondary symbol oina sidinaba ngaktani haibidi secondary symbol haibidi mitei londa hailga saitap haibani mathanga mahaki haiba matam sidida kokta inapte lum tappe maramaduna kok sidida lai masi karigino falling ton oibunani amadi makada masa khaina mo hajarake masida mahaki haiba matamda ko inap lumta physically no haiba matamda genitive case ni haibadi possessive case ni mitel londa haraga mapu mari napu oibagini mapu mari napu haibasi English haraga genitive case possessive case haina khangne matang asida ngasigi oinadi mitei lolgi lonsan haibadi mitei lolgi grammar nainabagi matangda khonkan minghut haibadi emphatic pronoun gi matangda nainajaba loijare channel asigi maming Manipur languages features haina kaujai channel asibu hanba yengba oragadi channel ase like tawbiu comment kya pibiru amasung subscribe tawbiru amade awada pa hainingba kaya haibiru Yengbiriba khudimangna haibira khudimokta harauna lausinjagani ngasigidi sanjanaba matam yaurakle channel asibu yengbiriba khudimokpu ngakam premature na ikai khumnaba uchari amadi mathangi upload tabu matamda
ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯎꯅꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯊꯪꯅꯥꯎ ꯗꯤꯛꯁꯅꯥꯔꯤꯒꯤ ꯃꯇꯥꯡꯗꯁꯨ ꯂꯦꯞꯇꯨꯅ ꯑꯁꯨꯃꯛ ꯁꯟꯗꯣꯛꯆꯒꯅꯤ ꯃꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ